ngasi ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯂꯤꯁꯅꯔ ꯚ꯭ꯌꯨꯋꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯔꯛꯇꯒꯤ ꯃꯜꯃꯥꯁ ꯊꯥꯒꯤ ꯃꯔꯝꯗ ꯕ꯭ꯂꯣꯛ ꯑꯃꯇꯪ ꯁꯤꯟꯕꯤꯔꯛꯅꯅꯕ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯃꯜꯃꯥꯁꯀꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯑꯁꯤꯃꯇꯪ ꯄꯨꯊꯣꯛꯆꯔꯤ꯫ ꯃꯜꯃꯥꯁ ꯅꯠꯇ꯭ꯔꯒꯅ ꯑꯥꯙꯤꯛ ꯃꯥꯁ ꯅꯠꯇ꯭ꯔꯒꯅ ꯄꯨꯔꯨꯁꯣꯠꯇꯝ ꯃꯥꯁ ꯑꯁꯨꯝꯅ ꯈꯪꯅꯩ꯫ ꯃꯜꯃꯥꯁ ꯍꯥꯏꯔꯒꯅ ꯁꯦꯡꯗꯕ ꯊꯥ, ꯑꯗꯨꯒ ꯑꯥꯙꯤꯛ ꯃꯥꯁ ꯍꯥꯏꯔꯒꯅ ꯑꯊꯣꯏꯕ ꯊꯥꯊꯣꯏ ꯊꯥ, ꯑꯗꯨꯒ ꯄꯨꯔꯨꯁꯣꯠꯇꯝ ꯃꯥꯁ ꯍꯥꯏꯔꯒꯅ ꯊꯥ ꯄꯨꯝꯅꯃꯛꯇꯒꯤ ꯊꯣꯏꯗꯣꯛꯅ ꯐꯔꯕ ꯇꯥꯡꯂꯕ ꯊꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯜꯃꯥꯁ ꯈ꯭ꯋꯥꯏꯅ ꯈꯪꯅꯔꯤꯕ ꯊꯥꯊꯣꯏ ꯃꯁꯤ ꯊꯥ 32 ꯅꯠꯇ꯭ꯔꯒꯅ ꯊꯥ 38ꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯛꯄ ꯊꯥ ꯑꯃꯅꯤ꯫ ꯃꯁꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯀ ꯊꯥꯒꯤ ꯈꯣꯡꯆꯠꯀ ꯑꯅꯤꯁꯤ ꯃꯥꯟꯅꯗꯕ ꯆꯥꯡꯗ ꯆꯠꯈꯤꯕ, ꯊꯥꯒꯤ ꯈꯣꯡꯆꯠꯁꯤꯅ ꯌꯥꯡꯅ ꯆꯠꯈꯤꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯄꯨꯡ ꯁꯨꯗꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯁꯤꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯡꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯁꯨꯕ ꯉꯝꯍꯧꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯀ ꯊꯥꯒꯤ ꯈꯣꯡꯆꯠꯀ ꯑꯅꯤꯁꯤ ꯃꯥꯟꯅꯅ ꯄꯨꯕ ꯆꯠꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯆꯥꯎꯔꯥꯛꯅ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯁꯤꯗ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯊꯥ ꯑꯃ ꯊꯣꯏꯅ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯗꯨꯕꯨꯅꯤ ꯃꯜꯃꯥꯁ ꯑꯥꯙꯤꯛ ꯃꯥꯁ ꯊꯥ꯫ ꯍꯥꯏꯔꯤꯕ ꯃꯜꯃꯥꯁ ꯊꯥꯊꯣꯏ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯃꯇꯝꯁꯤꯗ ꯊꯥꯁꯤ ꯑꯍꯦꯟꯕ ꯊꯥ ꯑꯣꯏꯕꯅ ꯃꯇꯝꯁꯤꯗ ꯁꯠꯀꯔꯃ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯁꯀꯥꯝ ꯀꯔꯃꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯔꯃꯁꯤꯡ ꯇꯧꯕꯤꯒꯅꯨ, ꯃꯇꯝꯁꯤꯗ ꯑꯐꯕ ꯃꯍꯩ ꯑꯃꯠꯇ ꯑꯣꯏꯔꯣꯏ, ꯃꯁꯤꯕꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯀꯥꯝ ꯀꯔꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥ ꯍꯨꯠꯄ, ꯂꯥꯏꯃꯤꯡ ꯂꯧꯕ, ꯂꯨꯒꯨꯟ ꯊꯥꯡꯕ, ꯂꯨꯍꯣꯡꯕ, ꯌꯨꯝ ꯁꯪꯒꯥꯕ, ꯑꯅꯧꯕ ꯄꯣꯠ ꯂꯦꯞꯁꯤꯟꯕ, ꯑꯅꯧꯕ ꯊꯕꯛ ꯍꯧꯒꯠꯄ ꯑꯁꯤꯅꯆꯤꯡꯕ ꯃꯈꯜꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯜꯃꯥꯁ ꯊꯥ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯧꯕꯗ ꯑꯐꯕ ꯑꯣꯏꯗꯦ, ꯃꯍꯩ ꯂꯩꯇꯦ, ꯀꯥꯟꯅꯗꯦ, ꯐꯠꯇꯦ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯜꯃꯥꯁ ꯊꯥꯒꯤ ꯃꯇꯝꯁꯤꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯃꯜꯃꯥꯁꯀꯤ ꯅꯨꯡ ꯑꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯜꯃꯥꯁꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯨꯁꯣꯠꯇꯝ ꯃꯥꯁ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯔꯛꯏꯕꯁꯤ, ꯄꯨꯔꯨꯁꯣꯠꯇꯝ ꯃꯥꯁ ꯍꯥꯏꯕꯗꯤ ꯄꯨꯔꯨꯁ ꯎꯠꯇꯝ, ꯅꯤꯄꯥ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕ꯫ ꯀꯅꯥꯅꯣ? ꯖꯒꯠ ꯀꯜꯌꯥꯟ ꯒꯨꯔꯨ, ꯖꯒꯠꯀꯤ ꯃꯕꯨꯡ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯕꯤꯁꯅꯨ ꯍꯥꯏꯕ ꯇꯥꯏ꯫ ꯖꯒꯠꯀꯤ ꯃꯄꯨꯗꯣ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯁꯦꯡꯗ꯭ꯔꯕ ꯊꯥꯒꯤ ꯃꯇꯝꯁꯤꯗ ꯖꯩꯕꯒꯤ ꯃꯪꯒꯣꯜꯒꯤꯗꯃꯛ ꯑꯐꯕ ꯃꯍꯩ ꯑꯃ ꯄꯤꯕꯤꯔꯒꯦꯅ ꯈꯟꯗꯅ ꯃꯥꯅ ꯃꯇꯝꯁꯤꯗ ꯃꯁꯥꯃꯛꯅ ꯊꯥꯁꯤꯒꯤ ꯁꯛꯇꯝꯁꯤ ꯂꯧꯔꯒ ꯖꯒꯠꯁꯤꯗ ꯉꯥꯜꯂꯒ ꯂꯩ꯫ ꯀꯔꯤꯒꯤꯗꯃꯛ? ꯃꯇꯝꯁꯤꯗ ꯁꯠꯀꯔꯃꯁꯤꯡ ꯇꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯖꯒꯠꯁꯤꯗ ꯑꯟꯙꯥ, ꯑꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯁꯤda ꯖꯒꯠꯁꯤꯗ ꯃꯉꯥꯜ ꯑꯃꯇꯪ ꯄꯤꯕꯤꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯚꯒꯋꯥꯟ ꯃꯁꯥꯃꯛꯅ ꯊꯥꯕꯨꯡ ꯑꯁꯤꯕꯨ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯄꯨꯔꯨꯁꯣꯠꯇꯝ ꯃꯥꯁ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯀꯥꯟꯅꯗ꯭ꯔꯕ ꯁꯠꯀꯔꯃ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯕꯤꯁꯅꯨꯒꯤ ꯅꯥꯝ ꯁꯣꯟꯖꯕ, ꯏꯁꯣꯔꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯖꯕ, ꯃꯁꯤꯅ ꯊꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯍꯩ ꯍꯥꯏꯕꯗꯨ ꯄꯤꯅꯕꯤꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯐꯕ ꯀꯔꯃ ꯑꯃꯇꯪ ꯇꯧꯕꯗ ꯃꯗꯨꯒꯤ ꯃꯍꯩꯁꯦ 10ꯔꯛ ꯐꯪꯕ, ꯍꯥꯏꯕꯗꯤ ꯕꯔꯇ ꯑꯃꯇꯪ ꯀꯠꯆꯕꯅ ꯕꯔꯇ 10ꯔꯛ ꯀꯠꯆꯕꯒꯤ ꯃꯍꯩꯗꯨ ꯐꯪꯕ, ꯗꯥꯟ ꯑꯃꯇꯪ ꯀꯠꯆꯕꯗ ꯗꯥꯟꯗꯨ 10ꯔꯛ ꯀꯠꯆꯕꯒꯤ ꯃꯍꯩ ꯐꯪꯕ꯫ ꯃꯇꯝꯁꯤꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ, ꯑꯐꯕ ꯊꯕꯛ ꯇꯧꯖꯕ, ꯏꯁꯣꯔ ꯅꯤꯡꯖꯕ, ꯉꯝꯖꯕ ꯗꯥꯟ ꯇꯧꯖꯕ, ꯕꯔꯇ ꯀꯠꯆꯕ, ꯃꯁꯤꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯃꯍꯩꯕꯨ ꯚꯒꯋꯥꯟꯅ ꯄꯤꯅꯕꯤ꯫ ꯃꯁꯤꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛꯄꯨ
इराई लाइना हाइरिबा मतमसिदा अखोइगी भक्तिना दान धर्मना पूजाना पाप पुनमक्सिंग अदुबु कोक्चदुना हयेंग जीबगी अरोइबा मतम ओइराबदसु इबुंगोगी सोरोन थंबान सर्गगी भूम याम लाइना फंगजब ngami हाइबसे शास्त्रना पीरी अतई था सिंगदा अखोइना तौजब पुइना कर्म दान व्रत पुनमक अदुदगिदी हाइरिबा मलमास थासिगी मतम सि तौजबना सरुक सि तरा तरा हेना फंगजब थोइदोंना कानरबा अदुगुंबा मलमास थानी मतम सिदा नवग्रहगी पूजा जैग कच्चरब गरगी दशागी अकीब पुनमक्तगी याम लाइना कोपीबा ओय निष्काम कर्म अइगे हाइबा वाखल याउदना तौजब थबक पुनमक अफब मही फंगनी हाइबसे शास्त्रना थंबिरमी अदुना अखोइना हाइरिबा मलमास थाबुंग असिगी मनुंगदा नितिगी घीगी थौमई अममम कच्चब मदुदा फंगजब मही असि संगदम निंगाई लेतब मही अदो महांगना फंगजै अदुदगी व्रत सिंगी मरकता एकादशी व्रतगी महीसु थोइदोंना तांगलब महीनी हाइबदी था तरागे निथोइगी मनुंगदा सही अमगी मनुंगदा लेदिबा एकादशी कुनमरसि व्रत कटपदगी थोइदोंना तांगलब ममन जामलब पुइनसे मलमास थागी व्रत सि कच्चब मतमदा फंगी अदुना हाइरिबा लाकदौरिबा मलमास था हाइबदी मे की तांग तरा तरेतगी हौरगा जुन की तांग तरागा मंगा फाउबा इंग लिसिंगनी कुनगा तरुक असिदा ओइरिरिबा मलमास थाबुंग असिगी एकादशी व्रत अनि की मरमदा अमुक्तंग खंगमिनबा याननबा था सिगी एकादशी अनि सही अहुंगी मनुंगदा अमुक्तंग ओइरकपा पुइने कयाना तिल्लबा एकादशी मसिगी व्रतगी पुंगफम स्क्रीन द उच्चरी अहनबा था सिगी मलमास था सिगी तराग माथोई निपान बे एकादशी पद्मिनी हैन कवि हाइरिबा अहनबा तरा माथोई नि पद्मिनी एकादशी असे मेगी तांग कुनगा तरेत इंग्लिश सिंगनी कुनगा तरु युमस कैसन निमित असिदा ओय एकादशी की पुंगफम असिना हौरिबना मेगी तांग कुनगा तरु इंग्लिश सिंगनी कुनतरु लेबाक पोपगी अयुक पुंग मंगागा मिनिट तरा दगी हौरगा मेगी तांग कुनगा तरेत की अयुक पुंग तरु मिनिट कुनमाथोई सतपदा एकादशी की पुंग लोइरगनी अदुबु व्रतदी तांग कुन तरेत की अयुक पुंग तरुका मिनिट कुनगा माथोई दगी हौरगा व्रत लोइरगा साब थकपगी मतमना मथंगी तांग कुनगा निपान की अयुक पुंग मरीगा मिनिट कुनगा तरुकी मतुंगदा साब थकपा अदुमक यारी अदुगा अनिसुब एकादशी कुनगा तरुक निपानबा मसिगी ममिंगना परमा कवि परमा एकादशी मसिगी पुंगफमना जुनगी तांग तरागी अहिंग नोंगयाई मतुंग पुंग तरा निथोइगी मिनिट यांखै तरेत हाइबदी जुन तांग तरा माथोइगी अंगनबा मतमसिदगी हौरगा जुन तांग तरा माथोइ सिगी नुमिदांग पुंग तरागा माथोइ मिनिट कुंथा तरु फाउबगी मतमसि एकादशी व्रत ओय अदुना हाइरिबा तांग तरा माथोइ छगोनसेन असि व्रत तौरगा मथंग तांग तरागा निथोइ जुन असिगी अयुक पुंग मरी मिनिट कुनमंगा की मतुंगदा साब थकपगी थबक पुनमक तौजब यारे अदुना हाइरिबा एकादशी व्रत अनि असि सही खुदिंगी लेप्तन सल्लिबा एकादशी कुनगा मरी असिदगिदी हाइरिबा एकादशी असना थोइदोकना फब हेली असिगुबा तांगलबा एकादशी बु व्रत कच्चबा ईश्वरबु थाजना नुंगसिबगा लोइनना निंगजबा सोनजबा अफब पुनसिबु ओइबिनिंगबै खोइ ख्वाइ पुनमकना थमजरिबा मलमास थागी मनुंगसिदा तौगदबा अमदि तौबिरोइदबा सिंग असिबु ngakna सच्चबा थोइदोकना फै असिगुम्बा तांगलबा मलमास था लाकदौरिबा मे थागी तांग तरा तरेतगी हौरगा जुनगी तांग तरा मंगा फाउबा इंग्लिश सिंगनी कुनगे तरुकसिदा ताररी हाइरिबा
ꯊꯥꯕꯨꯡ ꯑꯁꯤꯗ ꯆꯨꯞꯅ ꯉꯝꯃꯒꯗꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯐꯨꯗ ꯁꯥ ꯉꯥ ꯌꯥꯎꯗꯅ ꯅꯤꯔꯥꯃꯤꯁ ꯑꯣꯏꯅ ꯐꯪꯖꯕ ꯊꯣꯏꯗꯣꯛꯅ ꯐꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯉꯝꯖꯔꯒꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯁꯤꯃ ꯚꯔꯇ ꯀꯠꯆꯔꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯕꯤꯕ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯒꯗꯤ ꯑꯦꯀꯥꯗꯁꯤ ꯚꯔꯇ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯒꯤ ꯚꯔꯇꯒꯤ ꯄꯤꯔꯤꯕ ꯁꯥꯡꯉꯕ ꯄꯨꯡꯐꯝꯗꯨ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯇꯝꯁꯤ ꯚꯔꯇ ꯀꯠꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛ ꯆꯥꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯀꯨꯏꯅ ꯁꯐꯜꯇꯥ ꯄꯨꯝꯅꯃꯛꯄꯨ ꯐꯪꯖꯕ ꯉꯝꯃꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯗꯅ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯁꯤꯃꯇꯪ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯄꯥꯎꯗꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ